KUMJA lising amaga chanipan marifu tara mathoigi April tang 18 nongdon khetna pairamba Manipur gi PHIRAL CHINGTHARABA matung Union Jack ki PHIRAL CHINKHATTUNA British na KANGLA KHUDUM CHANKHIBA NGASIGI NUMIT ASIBU NINGSHINGLADUNA Dark Day gi Thouram Pangthokkhre International Peace and Social Advancement IPSANA sillaga Manipur University gi Centenary Hall da pangthokpa Thouram aduda Manipur gi ningtamba ngaknabagidamak thawaina pontha pikraba athauba singi mafamda leishu kattuna ikai khumnaba utki Thouram adu pangthokpagi matangda IPSAGI President Maibam Bishweshwarna Paumi hai Chahi lisang sitna ipa ipu singna ngak selamba lamdam asi Kanada sinarambage haibagi wakhalonda Thouram asi pangthokpani Anglo Manipuri War loiraba matung KUMJA lising amaga chanipan marifutara mathoigi April 18 ngasigi numit asida British singna maning tamna pairamba Manipur gi PHIRAL CHINGTHARABA matung makoigi Union Jack ki PHIRAL CHINKHATTUNA Manipur gi konung KANGLA KHUDUM chankhi matam adudagi ngasi fauba asi anoba puwari gi tangkak ama semba matamni anoba tangkak asi semnanaba machoi takraba punsinnaba ngasigi Thouram asi pangthokpani ipa ipusingna ngak selamba lamdam asi ngasigi mirolna khaidok khaijin tawdanaba ching amasung tam anigi apunba ihau ama sagatnaba April 18 ki maru oiba adu paksanna khangminnaba tangai phade matam amada ningthaugi machasingna lingjel manadaba maramna lamdam asi awasingi makhutta chahi 8 kuntakhi matung tarakpada miyam hauduna amadi ipa ipusingna hotnaraga awasingi makhutagi Manipur amuk hanna ningkhatamki laibak thibadi Anglo Manipuri warda maithiduna British ki makhutta mikhapon balebak haibudu oiki adubu kaina thangda British na Manipur thadoklaga chakhibadagi Manipur ningkhatam hauki asigumba puwarigi tangkak kaya asi haukraba matungda ngasigi amuk lengak pairiba sing asi mathak thongbagi pautak innaba hotnabada amana amada support tawnadaba maramna lekha taba haibudu oire Manipur kaide hairagasu chathok chasin yadriba asi kaibaga pangkhak oirabani masida chingtam animak lingjel manana aigi haibasina mang thabagi mahut thengnafam thokpa khudingmak amata oina thengnaminasi haina Bishweshwarna makhatana phongdokhi Ingthau machajingi moi unity oidabna maram oiduna chahi 8 khuntae adugi mathangda amu miyamna haudana ipa ipu jingduna honajaraga amu ningtamba phange adubu amu moi masengi yengma matamduda British ki mikha amu pole adudage amu ekoi 14 August da ekoi maning tambase amu miyamna honajana phangaba matung doiduda ngasi amu ekoi gi khudong chani makoi adu phangni haidana ngasi amu India gi lengak lon gi makhada leire adugi makha tarakpa madugi thogdo chammanana ngasi jo ekoi gi lengak paibiriba mayam asina magi achobasing adugi hairakpadu innaba laknabada ekoi amana amabu support tawnadabana maram oiduna hoje ekoi Manipur kaide haidana mayamna hairagasu ngasi ekoi changtok changjin yadraba haibase ekoi kaibuga chapmanarabani sigi matang ase sida ekoi masenna apunba unity ama ching amasung tammase ekoi machoi aigi haibatu mang thadana apunba ama sagalakan doiduda ekoi gi thengnabam thokodo ekoi punna thengnaminabasi